ꯏꯔꯣꯃꯩꯖꯥꯎ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯏꯔꯣꯃꯩꯖꯥꯎ ꯄꯨꯝꯕ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯇꯝꯊꯤꯔꯕ ꯏꯔꯥꯡ ꯀꯌꯥ ꯑꯃ ꯂꯦꯞꯇꯅ ꯊꯣꯛꯂꯤ ꯃꯄꯥꯟ ꯂꯩꯕꯥꯛꯇꯒꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯗ ꯑꯦꯇꯦꯛ ꯆꯠꯊꯍꯜꯂꯤꯕ ꯑꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯊꯑꯣꯏꯅ ꯁꯤꯜꯂꯤꯕ꯭ꯔꯥ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯀꯟꯒꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡ ꯑꯁꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ꯃꯤꯈꯜꯒꯤ ꯃꯇꯝꯗ ꯚꯣꯠ ꯈꯣꯝꯕ ꯂꯥꯛꯄꯤꯔꯅꯨ ꯏꯔꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯔꯩꯆꯥ ꯃꯤꯀꯞ ꯊꯣꯛꯂꯁꯤ ꯃꯅꯤꯄꯨꯔ ꯑꯁꯦ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯃꯨꯛꯇꯪ ꯀꯟꯃꯤꯟꯅꯔꯁꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁ ꯍꯟꯈ꯭ꯔꯣ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯄꯣꯛꯁꯤ ꯋꯥꯔ ꯇꯧꯗꯨꯅ ꯃꯤꯆꯝ ꯃꯤꯌꯥꯝ ꯑꯃꯗꯤ ꯑꯉꯥꯡ ꯍꯥꯞꯄ ꯈꯨꯗꯛꯇ ꯂꯦꯞꯄꯨ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔꯗ ꯁꯨ ꯇꯦꯔꯣꯔꯤꯁꯁꯤꯡ ꯁꯦꯝꯒꯠꯄ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯩꯈꯣꯏꯅ ꯉꯥꯛꯆꯒꯗꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯈꯤ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯤꯇꯥꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯇꯤ.ꯑꯦꯝ ꯀꯥꯝꯁꯣꯝꯗ ꯑꯦꯝꯕꯨꯁ ꯇꯧꯔꯛꯇꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯇꯥꯡꯈꯨꯜ ꯅꯥꯒꯥ ꯑꯅꯤꯒꯤ ꯃꯐꯝꯗꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯃꯤꯅꯤꯠ 2 ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯑꯦꯝꯁ ꯑꯣꯜ ꯏꯟꯗꯤꯌꯥ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁ ꯅ꯭ꯌꯨ ꯗꯤꯜꯂꯤꯅ ꯂꯧꯕ ꯁꯤ.ꯑꯥꯔ.ꯏ ꯀꯃꯟ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟꯠ ꯑꯦꯛꯖꯥꯃꯤꯅꯦꯁꯟ 2024ꯗ ꯃꯍꯨꯠ ꯊꯥꯍꯜꯂꯒ ꯔꯤꯝꯁꯇ ꯑꯦꯝ.ꯇꯤ.ꯑꯦꯁ ꯃꯜꯇꯤ ꯇꯥꯁꯀꯤꯡ ꯁ꯭ꯇꯥꯐ ꯑꯣꯏꯅ ꯊꯕꯛ ꯆꯪꯂꯝꯕꯗꯒꯤ ꯄꯨꯂꯤꯁꯅ ꯐꯥꯔꯕ ꯖꯤꯇꯦꯟꯗ꯭ꯔ ꯃꯤꯅ ꯀꯣꯔꯠꯅ ꯖꯨꯗꯤꯁꯤꯌꯦꯜ ꯔꯤꯃꯥꯟꯗ ꯄꯤꯕꯗꯒꯤ ꯖꯦꯜ ꯌꯧꯈ꯭ꯔꯦ ꯆꯍꯤ ꯑꯁꯤꯒꯤ ꯃꯥꯔꯆ 23ꯗ ꯔꯤꯝꯁꯀꯤ ꯗꯤꯄ꯭ꯌꯨꯇꯤ ꯗꯤꯔꯦꯛꯇꯔ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯑꯦꯝꯁꯅ ꯂꯧꯕ ꯁꯤ.ꯑꯥꯏ. ꯏꯪ 2024ꯗ ꯑꯣꯔꯒꯅꯥꯏꯖ ꯔꯦꯀꯣꯔꯗ ꯑꯃꯅ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯁꯦꯟꯇꯔ ꯈꯔꯗ ꯃꯍꯨꯠ ꯊꯥꯍꯟꯕ ꯐ꯭ꯔꯦꯖ ꯑꯃꯗꯤ ꯅꯝꯊꯥꯛꯀꯤ ꯊꯕꯛ ꯆꯠꯊꯔꯦ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯂꯦ ꯍꯥꯏꯅ ꯂꯝꯐꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯇꯧꯔꯛꯈꯤꯕ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯖꯤꯇꯦꯟꯗ꯭ꯔ ꯃꯤꯅ ꯊꯥ ꯑꯁꯤꯒꯤ 5ꯗ ꯐꯥꯈꯤꯕꯅꯤ ꯐꯥꯔꯕ ꯖꯤꯇꯦꯟꯗ꯭ꯔ ꯃꯤꯅꯥꯕꯨ ꯂꯝꯐꯦꯜ ꯄꯤ.ꯑꯦꯁ.ꯀꯤ ꯇꯤꯝ ꯑꯃꯅ ꯁꯤ.ꯖꯦ.ꯑꯦꯝ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯀꯣꯔꯠꯇ ꯄꯨꯊꯣꯛꯇꯨꯅ ꯉꯁꯤ ꯐꯥꯎꯕ ꯔꯤꯃꯥꯟꯗ ꯂꯧꯊꯗꯨꯅ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯂꯩꯔꯛꯈꯤꯕꯅꯤ ꯂꯝꯐꯦꯜ ꯄꯤ.ꯑꯦꯁ.ꯀꯤ ꯇꯤꯝ ꯑꯃꯅ ꯖꯤꯇꯦꯟꯗ꯭ꯔ ꯃꯤꯅꯥꯕꯨ ꯖꯨꯗꯤꯁꯤꯌꯦꯜ ꯔꯤꯃꯥꯟꯗꯒꯤ ꯄꯤꯌꯔꯒ ꯂꯣꯏꯅꯅ ꯁꯤ.ꯖꯦ.ꯑꯦꯝ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯀꯣꯔꯠꯇ ꯄꯨꯊꯣꯔꯛꯈꯤ ꯀꯣꯔꯠꯅ ꯑꯥꯏ.ꯑꯣ.ꯒꯤ ꯔꯤꯄꯣꯔꯠ ꯑꯗꯨ ꯀꯨꯞꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯖꯤꯇꯦꯟꯗ꯭ꯔꯕꯨ ꯅꯨꯃꯤꯠ 35ꯅꯤꯒꯤ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟꯗ ꯄꯤꯈꯤ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ 22ꯗ ꯚꯣꯇꯔ ꯂꯤꯁ꯭ꯠꯀꯤ ꯑꯦꯁ.ꯑꯥꯏ.ꯑꯥꯔ ꯁ꯭ꯄꯦꯁꯤꯑꯦꯜ ꯏꯟꯇꯦꯟꯁꯤꯚ ꯔꯤꯚꯤꯖꯟꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛꯀꯤ ꯊꯕꯛ ꯂꯥꯛꯂꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗꯒꯤ ꯍꯧꯅꯕꯒꯤꯗꯃꯛ ꯏꯂꯦꯛꯁꯟ ꯀꯝꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯅ ꯀꯝꯃꯤꯁꯟꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯏꯂꯦꯛꯇꯔꯦꯜ ꯀꯣꯇꯤ 90 ꯔꯤꯚꯤꯖꯟ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯀꯦꯔꯂꯥ ꯑꯁꯥꯝ ꯄꯨꯗꯨꯆꯦꯔꯤ ꯇꯥꯃꯤꯜ ꯅꯥꯗꯨ ꯑꯃꯁꯨꯡ ꯋꯦꯁꯠ ꯕꯦꯡꯒꯜꯒꯤ ꯃꯤꯈꯜ ꯂꯩꯕꯅ ꯃꯇꯝ ꯈꯔ ꯊꯤꯟꯊꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯅꯨꯡꯗ ꯑꯦꯁ.ꯑꯥꯏ.ꯑꯥꯔꯒꯤ ꯊꯕꯛ ꯑꯁꯤ ꯍꯧꯔꯒꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯁ꯭ꯇꯦꯠ 10 ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ 3ꯒ ꯑꯦꯁ.ꯑꯥꯏ.ꯑꯥꯔ ꯑꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯌꯨꯇꯤꯁꯤꯡ ꯑꯗꯨꯗꯤ ꯎꯠꯇꯔ ꯄ꯭ꯔꯗꯦꯁ ꯋꯦꯁꯠ ꯕꯦꯡꯒꯜ ꯇꯥꯃꯤꯜ ꯅꯥꯗꯨ ꯔꯥꯖꯁꯊꯥꯟ ꯁꯥꯟꯇꯤꯅꯒꯔ ꯀꯦꯔꯂꯥ ꯄꯨꯗꯨꯆꯦꯔꯤ ꯑꯟꯗꯃꯥꯟ ꯑꯦꯟ ꯅꯤꯀꯣꯕꯔ ꯑꯥꯏꯂꯦꯟꯗ ꯂꯛꯈꯗ꯭ꯋꯤꯞ ꯒꯨꯖꯔꯥꯠ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁ ꯒꯣꯋꯥ ꯑꯃꯁꯨꯡ ꯕꯤꯍꯥꯔꯅꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯁꯥꯝꯒꯤ ꯑꯣꯏꯅꯁꯨ ꯁ꯭ꯄꯦꯁꯤꯑꯦꯜ ꯔꯤꯚꯤꯖꯟ ꯑꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯄꯥꯡꯊꯣꯛꯈꯤꯕ ꯑꯦꯁ.ꯑꯥꯏ.ꯑꯥꯔꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯄꯨꯟꯅ ꯚꯣꯇꯔ ꯀꯣꯇꯤ 59 ꯔꯤꯚꯤꯖꯟ ꯇꯧꯕ ꯉꯝꯈ꯭ꯔꯦ ꯂꯦꯝꯍꯧꯔꯤꯕ ꯚꯣꯇꯔ ꯀꯣꯇꯤ 90 ꯑꯁꯤ ꯄꯨꯟꯅ ꯁ꯭ꯇꯦꯠ 18 ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ 5ꯒꯤꯅꯤ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 19ꯗ ꯏꯂꯦꯛꯁꯟ ꯀꯝꯃꯤꯁꯟ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ 22ꯒꯤ ꯑꯦꯁ.ꯑꯥꯏ.ꯑꯥꯔ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯕꯅꯤ ꯊꯕꯛ ꯑꯁꯤ ꯑꯦꯄ꯭ꯔꯤꯜꯗꯒꯤ ꯍꯧꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯕꯅꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯂꯣꯏꯕꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯈꯨꯗꯤꯡꯃꯛꯅ ꯚꯣꯇꯔ ꯔꯤꯚꯤꯖꯟꯒꯤ ꯊꯕꯛ ꯑꯁꯤ ꯂꯣꯏꯁꯤꯜꯂꯒꯅꯤ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯦ.ꯁꯤ.ꯑꯥꯏ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ ꯆꯥꯟꯗꯤꯒꯔ ꯗꯗꯔꯥ ꯑꯦꯟ ꯅꯒꯔ ꯍꯥꯚꯦꯂꯤ ꯑꯦꯟ ꯅ꯭ꯌꯨ ꯍꯔꯤꯌꯥꯅꯥ ꯍꯤꯃꯥꯆꯜ ꯄ꯭ꯔꯗꯦꯁ ꯖꯝꯃꯨ ꯑꯦꯟ ꯀꯥꯁꯃꯤꯔ ꯓꯥꯔꯈꯟꯗ ꯀꯔꯅꯥꯇꯀꯥ ꯂꯗꯥꯈ
Maharashtra, Manipur, Meghalaya, Mizoram, Nagaland, Delhi, Odisha, Punjab, Sikkim, Tripura, Telangana, amasung Uttarakhand Chief Electoral Officersingda haukiba chahigi June thada aiba cheron thaduna Pan India SIR voter list order tawkibani. Tunga maram kayana SIR pangthokpagi matam asi hongdo hongdin tawduna lakibani. International Nurses Day 2013 ngasi yaifarba numit Megi tang 12bu International Nurses Day haina sahi khudingi pithibi mafam khudikta palon taunari. Founder of Modern Nursing and the Lady with Lamb haina khangnariba Florence Nightingale gi mapong numika mari leinana thoram asi pangthokpani. Numit asina lakpada kawba yaroidaba thona pharabi mathau masak khangbi langi matanda pung hakchang yauna miyangi mateng amadi seba tawbada mathaudang oikibi Florence Nightingale gumlabi lamdam masigi nursingbu ikai kumnaba uppa oina Manipurda su palon taunari. Numit asibu yauna maru oiba International Council of Nurses na sahi khudingi thim amamam thagatuna nursing gi damakta chakhot thoranga mari leinaba thabak thorang kaya paikhatli. Semba sahi 2013 ki oina International Nurses Day gi thimdi Our Nurses, Our Future, Empower Nurses, Save Life haina the International Council of Nurses ICN na miyamda social media gi through da lauthokli. Masigi thim masigi wahan thokti nurse ki simphamda lairiba amadi tunglam jata nursing professional gi fidam natraga fidep haina lauba yai. Empower Nurses Save Lives haibasina nursing bu mapang kangkhal halabadi miyoiba punsi kaya kanba ngamgani haina lauba yai. This theme emphasizes the critical need to invest in nursing, provide safe working conditions, and empower nurses to improve health outcomes globally. Theme asigi nainaningai oiba wafamdi nursingda invest tauba, nursinggi safe working condition oihanba, nursing asi mapang kangkhalamba. Maramsing asina chakhot thorang lokhat pirabadi pithibigi oina saksenda chakhotpa purakpa ngamgani haibasini. Mamang chahi 2015 gi theme Our Nurses, Our Future, the Economic Power of Care and Caring from Nurses Strength Economics hairiba theme asi yamna chauna mai pakpa purakhibaga maram oiraga handak chahigi 2013 ki International Nurses Day gi theme asi focus change tawre madudi awangba thakta nursing na power pairabadi pithibigi hakchengi lamda achauba awamba ma purakani amadi miyamda kanaba oigani haibasini. Matang asida tabiriba punamuku amuka hana khurumjai.